Manipurgi lairik tambagi samlappa warol. Manipurda lairik tamba yamna athengba matamgi warini. Chahi masing 1903 da Pedrigu Sahebna Education Department of Assam gi Inspector of Education oina lakpadagi haudokhibani. 1950 gi mamangda tonganba development ama oina leiramde. Saisat kun January 1950 da T. Kipgenna Assistant Secretary Government of Manipur oiduna tonganba department ama oina thamki. Bharat ka yengnarurabadi lairik haibagi Red Sea 1951 gi ngalingay sarukta sotharabasu 1961 dagidi chahi tara gi mikok thibada aikhoigi misingna lairik haibagi sang asum hengalaktuna 2011 gi mikok thibadadi Bharatna chada homputaraga mari dasmik saino mari oibakanda Manipur gi di homputaraga mapan dasmik nipan mangani haibadi chada IT ni. Sahi masing 2021 dadi phanayamna helani haina khali. Manipur gidi mayolam khungang nupi nupa lairik haibada yamna khenaba oide. Chahi masing 2007 amadi 8 ki record matung inna angang mahiroi amada laingak na sading tawbagi sang primary da lupa lising ahumga chani marfuga manga. Middle na lupa lising mariga marfuga taret. Higher secondary dana lupa lising taruka chamaga humbutara mathoi. Masigi mathak na awang ba class ta lupa lising taruka chamapan taraga mangani. Lairik haiba masing yamna hengat labasu magun leiba lairik haiba mi ama oibagi magun dudi leiti haina lauba yai. Hausik oiriba phibam lairik tambada thawai yaunabasi Manipur su amani. Mama mapa ayamba masagi lairik tambada thawai asuki matik yawi. Minai oirabasu isa lairik tamhangani haibasi anangba mama mapana loina tawba thengnagani. Aphaba khudamni yamna saukhatgadaba laibak amani. Adunabu isanabu lairik hairabadi haiduna phana lairarabasu government ki school da charawal halibani. Uniform lemna piriba lairik lemna piriba phi thidana tambadu thadoklaga atangba private ki school da phi wangna thiduna lairik mayam ama tangna leiduna uniform leiduna tai kibiduna benda hangat handa thinba tiffin haptuna chathalli. Lairik phajana tamhanning basini thagat payari basi adubu lairik matam asina yauna ningba kaihalli. Lairik matam asida chatnabi ama oina tuition tawdaba yadabagum tawhalli. Angangi thagi school fee ben bara tuition fee pulapna angang amada lupa lising ahumga chahum masigi sangda sangi. School fee da lupa chanipan ga yangkai ben bara da lupa chamapan ga yangkai tuition satpagi fee thada lupa lising amaga chama gumbasidi soidana tingani. Angang anida lupa lising taruka chatruk mukti soidana tingi. Masigi mathakta ahanba mingsansen haibadi admission. Uniform lairik yauraga lupa lising kuntragi mathakni. Chahi amada lupa lising kuntraga mapanga chatruk muksangi. Masidi mathaki sankhai mayam amada lem lam koibagi hangsan kaya pangthokpagi yamdrabada lupa lising hombutaraga manga masigi sangda isangda sangi. Masi ina khunbadi fare lairaba mama mapana macha ani private school da lairik tambada lupa lakh ama mukti isangda sangi haizariba si pikna parabadani. Sauna paraga lakh ama makhai muk sangi aduga government school da tamlagana amata sangroidoribani. Adudi karigi government school da tamhandribano. Oza fate building nande angang sing ningthi nungaina care lode angang mi oiroi asini. Kaya muk manin chatke haibada school tamba angang ayamba government ki school tamba angang ayamba tuson manso na sati. State ki tongan ba layak pa debating competition
symposium, essay writing, government school gi angang kaya yawbu ude, yawrabasu iki kiba infertility gi complex ama irei lehali. Angang sida yengba yabadi government ki school na asuk yamna sonthari basi ozanara, school administration nara, natraga mari leinaba officer nara, mari leinaba mantri nara, chumna yengbadi makoltigi soibo oigani haiba yai. Logical yenglaga khanaba mathau tai. Ahanbada school building sabada mahi tampam sangni haina yamde khallaba. Paisadu phajana thadaduna tung koina section saba mathau tabadu tawkhidre. Sarkarna lokhatlakpa yai haiduna school ama linkhatle yamna chamna paka natana sarani. Phaklang du leijaba maongda kharani. Floor du plaster tawraroi. Leibak ni ayambana uful hogani. Matamduda fee laude. Sarkarna lokhat pangai na yamna tanna thawai yauduna lairik takani. Angangna masa nandaba motaba nongbata yengba natte. Masigi panglay leiba school asi sarkarna lokhatle. Tolop phajana phanglaba matungda tande mande tawba culture ama yawkhibadu puduna adum ozasingda leirani. Adudi lokhatpa matamda leifam thokpa campus playground amata leitrabasu political influence ta lokhat khrani. Building sanaba semgat sagat bada leikaigi natraga akoi bada leiba khara gunda phada tawba sangsila ani. Oza khara manaraga tangai fadana tangkhai amana building sarani. Chahi ama ani leiraga building su paithaba yaw kinthaba yaw floor su thadabaga chap manana pungkai kairani. Samjin sajinnaba paisa su lowba yaroi. Siedadi school su phari. Anisubada tawriba mayam ado yaningdaba. Lairik su khara phajana takpa aranba tawbada marai yatpa oza ayamba transfer tawgani. Transfer tawkhibadudi mahut lakpadana singda matam kuina school kadaba tolop saduna leiba ozadu laani. Madi lairik takpa kawkhrabani. Ahum subada government na lokhatpagi talab phajana phanglaba ozasing ado phiron nana setuna wari kan nungairakpa matamnina angang lairik takpagi mahutta wari sabana hena nungaibagi culture ama adum puduna leibana homework piba tawdraga phuba haitribadu gyan tana takpa nataba ama leptana chathaba haurani. Angangi role kauba phauba toaga mana thokpa pansanba adum chatnai. Mari subada anauba khalakpa oza su paisadu yamna piraga oza oirakpanara cinta yamna tawraga leigali. Angang lairik takpada sendoi hungadaba bandhan thamkiba low inkhol nupigi sana lupa sariba tolop adu sendoi loina pibada chap chaba irem lem hodaba masida khanbada mamangda uriba angang mayam ado kari oina uraga lairik taam gadabano khangdi. Manga subada school administration su hana laukhatringaida koinadana yamna nakna tinarakpagi haunabi ama laikhibaduna control tawbasu yadaba kanna haina singna tawbasu nungaitaba adum laikhi. Anauba headmaster ama laaga yamna section labasu hanagi satnabiduga taiwannabanina headmaster du tanthoknaba irang tawba ungkhatnaba adum thoi. Asumna school adu kumlaina nabagum adum chathaduna leiba thengnagani. Thamjari basi thaina school mayamda nakhiba lainani. School loinamak tawbadi natte abhabasu mayawi masing yamde. Masidagi government ki school ayamba lairik angangna metric ta fail oiwagi masing yamnakpana ngamnamak sahi gi tamba toknarakhi. Ngasidi phanaba kanna hotnari. Adubu matam changkhini. Private school pamnarakpagi maram Bharat ki oina eng 1973 gi adwaida economy policy asi LPG haibadi liberation privatization amasung globalization haiduna
laingaki lanaida mityeng thamba horakpa SAF program chathaki. Hanagi public sector da lairamba kaya lanaida piba horakhi. Communication da public ki oina nongthakta plan lanai gi mayam ama paikre. Telephone da BSNL nataba lakre. State bus service nataba lanai gi bus service kya lakre. Electric ising PPP model haibadi public private partnership tawkre. Education su private tawkre. School college university kaya lanai miyoina hangkre. Haksang naba yekpagisu apha hospital lanai gi kya laikre. Bharat manungi thausil nani Manipur dasu yaurakre. School kaya lanai hangba hokre. Fazaba building nan khra ka retire tauraba maming leiraba oza ahal singna school gi makok oiduna administer tauduna lairik tamba hokre. Oza su lanai nina sen saraga khanba nattaba fazana interview tauduna matik saba ayamba hawkre. Hainaba lay government ki oza oiba matik sadadana phanghudaba natte. Paisa pizza hoba ngamdaba nani. Magi tolop lupa lising taradagi hauraga lising kun phawagi manungda phangba oza mayamna lairik takre. Mak yamna phangba angang puthokre. Pass tawbagi masing sada wangna thoklakre. Mama mapa ayambana yomsinduna lairik tamhanba thakre. Ahanbada nungayay phaba imungi macha singdi tamlamdabadagi warabasu wana isa isu phahuraga loire haiduna anangba imungsu thaba hore. School ayamba angang masing hena tamba thengnare. Khara maming satpa school di ming sanbada lupa lak yauna pinaba phau yaunare. Government school da angang leitre. Private school da angang lairik phai. Fazana tambi maramdi school ado arakpa phina mingjan sena run tawbanina angang yamna lakhandaba yade. Maram asina oza singna su thawa yauna angang lairik tai. School amaga sangwangna sangdamnarakpana khara hena pamjaba ahanbada position lepa angang puthokpa. Anisubada school building fazaba, lab fazaba, library fazaba, hostel facilities maong tana thamba masana taba kaya sidasu competition tawrai. Hairibasa mama mapana yamna pamba ngaktani. Angang asi number yamna phangnaba hotnabada magi school gi ozada tuition tawba amuk chatnare. Tolop yamdrabasu oza singdo mayumda tuition lowbanina government ki school gi ozadagi magi oinadi lanai school gi ozana income lakpa heli. Amaromda mama mapanadi macha lairik phare khanjaba asoibanadi pik thalabani. Asoiba singasa nainaba. Ahanbada mak tamak wangnaba tanaraga lairik tambadagi asoiba lakpa. Anisubada mak tanaraga lairik tambana masagi yaurakpa intelligence masak khanghaudaba amasung namsinduna thamba. Ahum subada lairik ta tawhanba. Ayuksu numidangsu tuisanda tawduna leibana angang ayamba exercise tawhandaba. Free time pibidabana haksang phalaktaba. Marisubada mahiroi maraktasu competition wanglakpana haibadi haidoknadabana pukningda sauna yeknaba semduna muknaba. Mga subada extracurricular activities mayam ama sauna nathayduna lairik tambana pukning haksang animag masing yamba naha khunayda leibu urakpa. Taruk subada mina tawnay hayduna masing yamba mama mapasu magi masada panayamna hotnarabasu yaroi khangnaba phawba namduna lairik ta tawnaba tuition chathanba. Thabak thana yawhandana table mamangda phamanba oiraktrabanina tingliba paisa mayam adugi isau langba angang dugasu muknaduna kaungangnadaba masina maram oiduna angangduna hena ngausinnarakba. Taret subada lairik phagi khanbana jingba angang namduna tuition mayam tawhanba
स्कूल काबदा क्लासरूम दा ओजाना ताकलिबा लाइरिक अदो हाना तमथोखरे खनबना लांगबा फरक तौबा महिरोई मसिंग याम खलकपा मसिदगी हेंदोक्तुना स्कूल काबनी हाइदुना चटलगा स्कूल चंगदबा अतोपदा कोइतुना लेथोकपा असुमना कोइदुना चटपदगिनी ड्रग चारकपा अंगांग लेरकलिबा अमसुंग मसिंग यामना हेंगलकलिबा मतंग असिदा लेंगाकना तौबा याबा मसी मयाम सिदा ख्वाइदगी सोहलिबदी लेंगाकना ट्यूशन तौबा यारोय हाइना थिंगदबसिनी नखरबा चौखते हाइरिबा भूटान दफाव ओजा अमतना ट्यूशन लौबा यादे लम हेंदुना लौरबदी सोइदना जेल द संगनी फाइलसु यामना चावी तंगाई फदना तौदबा याद्रे हाइरगदी ममा मपाना सब्जेक्ट खरखक तौहनबा याय अखोइगिदी पाजरगा खंगजबा याबा सब्जेक्ट फावबा ट्यूशन तौबा यावरी नरक येलक्तुना स्कूल सांगना काहौद्रबा ट्यूशन तौबा याय थाइनसु तौनै अदु नतबा कंपल्सरी ओइना तौबगी चटनबी फत्तबा लै लोरिबा वाहंगदी अंगांगदुगी सेल्फ स्टडी मतम पीदबसिनी लेंगाकनसु लेफम थोकपा मयाम अमा लेतना मफम साइ सादे थीदना अयाबा पीदुना स्कूल पंहांग हांगहनबसी अयाबा पीरोइदबनी हौजिकसु मी सिनख्रबा नील खोंख्रबा बाजारदा स्कूल मयाम अमा लेरकलिबसी होंदोकहनबा चंगी अंगांग पुदुना बैन सर्विस तौरिबा मयाम असि यामना फै अदुबु रेगुलेशन तौदुना मरु ओइना पुरिबा अंगांग मसिंग लेपा हेना मथौ तारे हॉस्टल हांगलिबा मयाम असिसु तोइना चेक तौदुना लेफम थोकपा लेहनबा ngakpham thokpa pathap mayam adu ngakpra ngaktabra haibasa toina check tawba changi atopa leingak na tawba yadaba government ki school mayam si paktaknana phagat hanba changi masigi damakta budget chawhanba changi hauzik leiriba school gi infrastructure si masing yambana aphaba amata oidre liberalization gi matamni mama mapa singna ngamnaba private school da maraina thazani khanduna panglei leithokpa yararoi masina laireba mama mapa da awaba potlum chauna puhali angang leite haiduna school miraibagi matam nate matung lakadaba chahi tara muksida community school gi mathau taba lakhini bharat ki oinadi community school amasung community college haibasida lairik haibasina लाइरबा मियामगी पोटलुम हंथाहनबा ngamgani masing yamba mahairoisu thabak pibagi chauna oithokpa leigani maramdi community college natraga school lamdam adugi college lamdam dugi local needs ta base tawraga angang singda training pibagum chathaba oibana parikha fail oihoba nangduna lairik tamba ngamdaba laiktagi hena nainaba angang singda yamna kanaba pigani sanmitlon dasu aphaba oigani competitive exam thanaba lengakna incentive tawriba asigum lanai institution local needs ta based tawba kaya tuition center hangliba sing asigi mahutta hangbiduna training pibiba yai khali lairik tamba halaaga tuition amuk school da talak khraba para adu hanna tuition chatpagi mahutta mana pamjaba trade singda class yaujabaduna angang singna hena kanabu oigani masi lanai paisa paiba kangbuna su hodokpa yaba thabak ni khanjai bharat ki atai state singdadi tawba yaunari maru oina local needs bakery gi thabak tiles nappa electrification gi thabak pipe hapasu polishing and shoe making fashion designing asna singba tawba yai masigi mathakta music dance photography food preservation communication skill na chingba tamnaba institute mayam ama hangbiba yai lairik su tamsanu masa na pamjabasisu tamsanu hauziki matamdadi vocational education na hena thawai yaunaribani layakpa khutsa haiba pot saba firon tuba saba tauba yaba ngaktani masisu private institution na tawra abadi phajana tawrakani khanjai